ꯊꯥꯖ ꯂꯤꯂꯤꯗ ꯃꯨꯟꯅ ꯌꯦꯡꯕꯨ ꯌꯦꯡꯁꯤꯜꯂꯨꯗꯦ ꯐꯨꯔꯤꯠ ꯑꯀꯣꯠꯄꯤ ꯑꯃ ꯂꯤꯠꯂꯒ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯒꯥꯏꯕ ꯑꯃ ꯁꯦꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯂꯤꯔꯤ ꯅꯍꯥꯛ ꯑꯩꯒ ꯄꯨꯅꯤꯡꯕ꯭ꯔꯥ ꯂꯣꯏꯅꯅꯤꯡꯕ꯭ꯔꯥ? ꯂꯤꯔꯤ ꯂꯣꯏꯅꯅꯤꯡꯉꯦ ꯇꯤꯟꯅꯅꯤꯡꯉꯦ ꯑꯗꯣ ꯅꯪꯒꯤ ꯗ꯭ꯔꯦꯁꯇꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯨ ꯁꯤꯟꯗ꯭ꯔꯗꯤ ꯇꯜꯂꯦ꯫ ꯊꯥꯖ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯜꯂꯒꯨꯝꯁꯤꯀꯣ ꯑꯩꯗꯤ ꯏꯁꯥꯒꯤ ꯏꯅꯥꯠꯀꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯀꯩꯗꯧꯅꯨꯡꯗꯁꯨ ꯁꯦꯝꯗꯣꯛꯑꯣꯏ꯫ ꯂꯤꯔꯤ ꯐꯔꯦ ꯁꯦꯝꯗꯣꯛꯑꯣꯏ ꯍꯥꯏꯔꯕꯅꯤꯅ ꯇꯤꯟꯗꯤ ꯇꯤꯟꯅꯔꯁꯦ ꯑꯗꯣ ꯍꯩꯗꯤ ꯍꯩꯅꯗꯦꯍꯦ ꯑꯩꯁꯨ ꯐꯝꯃꯛꯀꯦ ꯆꯪꯁꯤꯜꯂꯣ꯫ ꯊꯥꯖ ꯍꯣꯏ ꯌꯥꯏꯌꯦ ꯐꯝꯃꯣ꯫ ꯂꯤꯔꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯑꯗꯨꯕꯨ ꯊꯥꯖ ꯍꯟꯅ ꯌꯦꯡꯗꯦ꯫ ꯂꯤꯔꯤꯗ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯄꯥꯗꯨꯅ ꯂꯩꯔꯔꯤ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯃꯊꯪ ꯃꯊꯪ ꯇꯧꯗꯨꯅ ꯁꯨꯇꯤ ꯊꯥꯗꯨꯅ ꯊꯣꯛꯂꯛꯂꯦ ꯊꯥꯖ꯫ ꯂꯤꯔꯤ ꯚꯥꯏ ꯆꯠꯂꯗꯣꯏꯔꯣ? ꯀꯅꯥꯒ ꯆꯠꯀꯅꯤ? ꯑꯩꯈꯣꯏ ꯁꯥꯏ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯊꯤꯟꯕꯤꯔꯝꯃꯣꯔꯥ? ꯊꯥꯖ ꯌꯥꯔꯅꯤ ꯚꯥꯏ ꯑꯩꯒꯤ ꯗꯗꯥ ꯑꯃ ꯂꯥꯛꯂꯅꯤꯌꯦ꯫ ꯂꯤꯔꯤ ꯁꯦꯁ ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ ꯌꯥꯝ ꯂꯦꯝꯕ ꯃꯥꯜꯂꯒ ꯗꯗꯥ ꯑꯃꯒ ꯍꯥꯏꯀꯣ꯫ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯑꯩ꯫ ꯑꯁꯨꯝꯅ ꯂꯤꯔꯤ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯖꯦꯝꯁꯄꯨ ꯃꯌꯨꯝ ꯍꯟꯅꯅꯕ ꯈꯪꯗꯕꯅ ꯀꯣꯂꯦꯖ ꯒꯦꯠꯇ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯦ ꯊꯥꯖ ꯖꯦꯝꯁꯇꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯊꯥꯖ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯒꯦ ꯇꯧꯕꯗ ꯖꯦꯝꯁ ꯒꯥꯔꯤ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯄ ꯎꯔꯦ꯫ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤꯗꯣ ꯈꯪꯈꯥꯝ ꯈꯥꯝꯃꯤ꯫ ꯖꯦꯝꯁ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯆꯠꯅꯅꯕ ꯇꯧꯁꯦ ꯊꯥꯖ ꯁꯠ ꯀꯥꯔꯛꯑꯣ꯫ ꯊꯥꯖ ꯒꯥꯔꯤꯗ ꯁꯠ ꯀꯥꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯁ꯭ꯄꯤꯠ ꯀꯟꯅ ꯌꯨꯝꯗ ꯂꯥꯛꯏ꯫ ꯌꯨꯝ ꯌꯧꯔꯦ꯫ ꯊꯥꯖ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯒ ꯆꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯖꯦꯝꯁꯇꯤ ꯒꯥꯔꯤꯗꯒꯤ ꯁꯨꯡꯀꯨꯝ ꯀꯨꯝꯊꯔꯛꯇꯦ꯫ ꯊꯥꯖ ꯋꯥꯈꯜꯗ ꯈꯜꯂꯤ ꯗꯥꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇ꯭ꯔꯤꯁꯤꯕꯣ? ꯗꯥ ꯀꯧꯗꯨꯅ ꯆꯪꯂꯤ꯫ ꯖꯦꯝꯁ ꯈꯨꯝꯃꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯊꯥꯖ ꯒꯥꯔꯤ ꯊꯣꯡꯗꯣ ꯍꯥꯡꯉꯤ꯫ ꯖꯦꯝꯁ ꯃꯃꯤꯠ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯗꯨꯅ ꯃꯁꯥ ꯁꯣꯔ ꯍꯣꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯗꯥ ꯀꯩꯗꯧꯔꯒꯦ? ꯁꯤ ꯍꯧꯒꯠꯂꯣ ꯗꯥ꯫ ꯖꯦꯝꯁ ꯇꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯊꯥꯖ ꯖꯦꯝꯁꯄꯨ ꯁꯧꯒꯠꯇꯨꯅ ꯖꯦꯝꯁꯀꯤ ꯀꯥ ꯇꯝꯅ ꯄꯨꯔꯤ꯫ ꯕꯦꯗꯇ ꯄꯣꯊꯥꯍꯜꯂꯤ꯫ ꯊꯥꯖ ꯀꯤꯆꯟꯗ ꯏꯁꯤꯡ ꯂꯨꯝꯕ ꯆꯦꯜꯂꯤ ꯌꯥꯝ ꯊꯨꯅ꯫ ꯀꯤꯆꯟꯗ ꯏꯁꯤꯡ ꯂꯨꯝꯂꯤꯉꯩ ꯖꯦꯝꯁꯀꯤ ꯀꯥꯗ ꯅꯨꯄꯤ ꯑꯃ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯏꯁꯤꯡ ꯂꯨꯝꯕ ꯁꯠ ꯃꯨꯊꯠꯇꯨꯅ ꯆꯦꯛꯃꯣꯛ ꯂꯥꯎꯗꯅ ꯇꯥꯔꯤ꯫ ꯗꯥ ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯦ ꯍꯧꯒꯠꯂꯣ ꯗꯥ ꯅꯪ ꯎꯗꯅ ꯑꯩ ꯂꯩꯕ ꯉꯝꯂꯣꯏꯌꯦ꯫ ꯀꯞꯇꯨꯅ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯔꯤ꯫ ꯊꯥꯖ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯈꯤ꯫ ꯀꯅꯥꯅꯣ? ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣ ꯇꯥꯔꯤꯕꯁꯦ? ꯃꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯅꯦ ꯉꯁꯥꯏ ꯁ꯭ꯄꯤꯀꯔꯗ ꯊꯣꯛꯂꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ꯫ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯄꯥꯏꯔꯒ ꯂꯥꯛꯏ ꯖꯦꯝꯁꯀꯤ ꯀꯥꯗ꯫ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯑꯒ ꯆꯪꯉꯛꯄꯗ ꯊꯥꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯟꯅ ꯂꯥꯎꯏ꯫ ꯏꯃꯥ! ꯊꯥꯖ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯥꯖ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯕ? ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯏꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠꯇ ꯁꯣꯛꯏꯕ ꯑꯗꯨ ꯇꯩꯕꯤꯔꯤ ꯍꯤꯒꯥ ꯌꯩꯕꯤꯔꯤ꯫ ꯊꯥꯖ ꯁꯨꯝ ꯆꯪꯈꯠꯂꯤ꯫ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯗꯥꯛ ꯇꯥꯔꯔꯤ꯫ ꯑꯩꯕꯨ ꯗꯥꯒꯤ ꯐꯨꯔꯤꯠꯁꯦ ꯂꯧꯊꯣꯛꯑꯒ ꯍꯤꯒꯥꯁꯦ ꯌꯩꯕꯤꯕꯅ ꯐꯔꯗ꯭ꯔꯥ? ꯑꯗꯨꯒ ꯗꯥꯅ ꯑꯃꯨꯛ ꯀꯩ ꯈꯟꯕ? ꯐꯔꯦꯗ ꯌꯩꯗꯤ ꯌꯩꯕꯤꯔꯒꯦ꯫ ꯊꯥꯖꯅ ꯖꯦꯝꯁꯀꯤ ꯐꯨꯔꯤꯠ ꯂꯧꯊꯣꯛꯏ꯫ ꯊꯥꯖ ꯑꯉꯛꯄ ꯐꯪꯅ ꯌꯦꯡꯗꯨꯅ ꯂꯩꯔꯔꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯈꯨꯖꯤꯟ ꯃꯔꯝꯒꯨꯝ ꯀꯩꯒꯨꯝ ꯇꯧꯕ ꯁꯥꯡꯅ ꯀꯩꯒꯨꯝꯕ ꯑꯃꯅ ꯈꯣꯠꯈꯤꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯊꯥꯖ ꯐꯗꯤ ꯑꯗꯨꯅ ꯇꯞꯅ ꯍꯤꯒꯥ ꯂꯣꯏꯅ ꯌꯩꯕꯤꯔꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛ꯫ ꯑꯁꯨꯝꯅ ꯍꯤꯒꯥ ꯌꯩꯕ ꯂꯣꯏꯗꯨꯅ ꯊꯥꯖ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯔꯤ꯫ ꯀꯩꯒꯤꯅꯣ ꯗꯥꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ? ꯀꯅꯥꯅ ꯇꯧꯔꯛꯏꯕꯖꯥꯠꯅꯣ? ꯃꯣꯏꯁꯦ ꯀꯩꯀꯩ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯀꯩꯀꯩ ꯊꯕꯛ ꯇꯧꯔꯤ? ꯀꯗꯥꯏꯗ ꯆꯠꯂꯤ? ꯑꯩ ꯑꯃꯠꯇ ꯈꯪꯗꯦ꯫ ꯊꯤꯒꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯖꯣꯏ ꯅꯈꯣꯏ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯣ ꯉꯁꯤꯒꯤ ꯆꯥꯛ ꯑꯦꯟꯁꯥꯡꯁꯤꯕꯣ?
Angang mayam chap manana yam hawi haiduna punna khumai. Joy angang mayamgi minaw uraga nungaijay, haraujay, penjay mathamoida, nungaibagi ipakta taurari. Leina, chasilo, chabaduna maruniko, nakhoina chauraga leibak asigi, iramdam asigi, samas asigi afaba, thabak taurakpa dune pamliba. Home asidagi haukibani haibado. Angang mayamna yes miss haiduna punna khumai. Asumna chak ising chaba loiduna angang mayamsu larik tawba changkhre mayumda. Joy, Leina, aisu adum lake. Thaza lakri phaudi nahak na home asibu nasagi ni khana sinabiyu ko. Leina, sinasu senari, siyasu senakiniye pabong, aina. Murti aduda yengduna hairekli. Joy, Leina na yengliba adu kadomdano haiduna yengli adubu murti aduda oirami. Leina, asuk yam phajana sariba murti asidi kanana saribano. Leina, khangdiye aisu pabong nongma natraga nongmadi khangjaraksani hairami thajanasu. Joy, ngaisi nongma haibado. Ado phare pabongsu chatlage. Check mana ama puthoraktuna lupa lakh anigi check iduna piri. Joy, se paisilu ipana angamba pibani ko. Leina che adu pai pabong yamale sidi thajana mating pangbo oirasu lising yangkhaidagi hena loba yaroi harame. Joy, Leina, sidi nangi pabong na pibani ne ichani ne thajase sum mating panglibani ne pabong chalage ko. Asumna Joy chatkre. Leina yengduna leisa hawi. Joy na chatkhiba adu check mana adusu yengjari. Asumna nungthilgi matam loiduna numidang matam yaurai. Thoibi kadu sitnana loisile. Thoibi waihe sidi thabak tawba sidi waba janine. Tarang phaktukduna photo ama lauthoi. Photo adugi mamaida nungsina nanjay makhutna. Thoibi, da, ay nahakpo kauba leite. Ay thamoy lakano nga sida, nga siso, thamoy gi manja oina lalari. Mikup kuding kauba leite, nahaki wakal. Kaina ba haiba wahay mahagna, sungoy soydana kaina da ba yarakdrabana, kay di upay le. Ay natsalamdaya sida, nahakpudi, ay yam uning bane. Isor mahagna tambiram draba khangde. Pare, ay ngahak layraga mabu unaba chaluke. Photo album adu hapchile chetna nungsina photo gi mamay adu da nanbiri. Da, nahak taranga sida cheksina layu ko. Nahak na igi nakta layriba makay. Ay di, awaba mata layte. Sintharakle midudagi pirangsu. Asumna thoibi mayraba unaba laklari. Somdana Juliet. Ngasidi numitara pau amuba to tholakti ne. Ay na ngai leire somda. Baga tholakta basina karigino. Jack. Hoy, Juliet, sidala. Juliet. Akhab angangse amuk thole. Hainadabana. Aidi asengba masakse ubada khare asengba. Juliet tande mande Jacki manakta changai. Juliet. Angang mingamba kay hagi habano. Yam kakna hairei. Jack khoda side. Mana hena ingondagi o kagre tawrise. Nang kay dayno kay mingkawe. Juliet. Aigi mingne nang nahausi kaurido. Juliet. Kangaba. Lamdi a athapa lamdamdayne. Jack. Nang nasuyam thirise kay gino. Juliet. Sakthirabasune maguna madi yawbanida. Juliet mayangakta ui numidang wairamgo oibaga. Jack. Yare higalano hijaya e. Juliet. Sakphazabana chabaya dabane. Angang ahand magun layba. Tungi asa layba nupi thiba nga manabane honawo. Aikoy gumba. Jack. Nakong itarebo. Itanengi dreda. Juliet. Yare ay chale. Kaya ano? Ay na oy na kajilakani ko. Juliet magi katamna chatkhi. Jack masidi pura birani ne. Ay na oy na ngha khayi tawraga mana khajilaga
ꯆꯠꯈ꯭ꯔꯦ ꯋꯥꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯖꯍꯧꯏ ꯃꯩꯔꯥꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯗꯨꯅ ꯅꯨꯃꯤꯠ 10 ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯃꯗꯨꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯕꯅꯤ ꯁꯣꯝꯗ ꯑꯩꯅ ꯀꯪ ꯂꯩꯔꯦ ꯁꯨꯃꯥꯡ ꯑꯁꯤꯗ ꯔꯣꯖꯤ ꯀꯩꯗꯧ ꯀꯪꯗꯣꯏꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯂꯩꯔꯤꯉꯩ ꯀꯪꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯩꯔꯥꯕ ꯑꯉꯥꯡ ꯃꯤꯉꯝꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯇꯧꯔꯤꯁꯦ ꯑꯁꯦꯡꯕ ꯍꯩ ꯆꯥꯛꯀ ꯊꯣꯡꯗꯣꯛꯑꯝꯃꯣ ꯀꯟꯅꯗꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯖꯧ ꯔꯣꯖꯤ ꯇꯨꯁꯤꯟꯅꯕ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯇꯨꯁꯤꯟꯅꯩ ꯂꯣꯡꯅ ꯍꯥꯏꯊꯩ ꯃꯩꯔꯥꯕ ꯁꯠ ꯍꯧꯒꯠꯇꯨꯅ ꯉꯥꯛꯏ ꯔꯣꯖꯤ ꯃꯩꯔꯥꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯖꯩ ꯃꯩꯔꯥꯕ ꯊꯛ ꯍꯧꯒꯠꯄꯤ ꯅꯃꯤꯠ ꯅꯅꯥꯗꯣ ꯊꯛꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥ ꯅꯪꯅ ꯀꯣꯛꯇꯣ ꯀꯥꯏꯔꯝꯃꯗꯤ ꯍꯧꯖꯤꯛ ꯗꯣꯛꯇꯔ ꯌꯧꯔꯣꯏꯗ꯭ꯔꯣ ꯔꯣꯖꯤ ꯌꯧꯔꯒ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤꯗꯤ ꯗꯥ ꯂꯩꯔꯤꯁꯤꯗꯤ ꯃꯩꯔꯥꯕ ꯀꯔꯤꯅꯣ ꯁꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯕꯁꯤꯅ ꯔꯣꯖꯤ ꯑꯩꯗꯤ ꯑꯩꯒꯤ ꯗꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯟꯒꯅꯤꯌꯦ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯍꯥꯏꯔꯤ ꯃꯩꯔꯥꯕ ꯔꯣꯖꯤ ꯔꯣꯖꯤ ꯗꯥ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯔꯣꯖꯤ ꯇꯝꯅ ꯀꯥꯞꯄꯛꯏ ꯑꯗꯨꯕꯨ ꯔꯣꯖꯤ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯈꯥꯗ ꯅꯣꯟꯊꯕꯗ ꯃꯄꯥ ꯊꯣꯛꯇꯨꯅ ꯅꯣꯟꯊꯕꯗ ꯄꯥꯜꯍꯧꯗ꯭ꯔꯦ ꯃꯩꯔꯥꯕ ꯍꯦ ꯁꯣꯛꯄ ꯔꯣꯖꯤ ꯒꯦꯠꯇ ꯁꯠ ꯌꯦꯡꯉꯤ ꯃꯩꯔꯥꯕ ꯍꯥꯏꯖꯤꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯗꯨ ꯒꯥꯔꯤ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈꯤ ꯃꯩꯔꯥꯕ ꯁꯠ ꯀꯅꯥꯅꯣ ꯔꯣꯖꯤꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄ ꯅꯠꯇꯦ ꯃꯁꯤꯗ ꯇꯧꯔꯛꯏꯕꯁꯦ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯅꯥꯃꯛꯅ ꯇꯧꯔꯛꯂꯤꯕ ꯔꯣꯖꯤ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯔꯤ ꯃꯩꯔꯥꯕ ꯔꯣꯖꯤ ꯆꯪꯉꯣ ꯏꯃꯨꯡꯗ ꯊꯕꯛ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯖꯣꯏ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯑꯒ ꯆꯪꯉꯛꯏ ꯖꯣꯏ ꯀꯩꯗꯧꯔꯦ ꯃꯩꯔꯥꯕ ꯁꯨꯃꯥꯡꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯃꯥꯜꯂꯤꯗ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯃꯩꯔꯥꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯄꯥꯕꯨꯡ ꯀꯩꯒꯤꯅꯣ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯕꯣ ꯖꯣꯏ ꯑꯉꯛꯄꯅꯤꯅꯦꯍꯦ ꯏꯕꯨꯡꯉꯣ ꯊꯥꯖꯒꯤ ꯃꯊꯧꯅꯥꯁꯦ ꯃꯥꯒꯤ ꯍꯣꯝꯗꯣ ꯀꯌꯥꯗ ꯐꯖꯈ꯭ꯔꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕꯒ ꯅꯥꯏꯕ ꯖꯥꯠ ꯅꯠꯇꯦꯅꯦ ꯑꯉꯥꯡꯁꯨ ꯃꯌꯥꯝ ꯂꯩꯍꯧꯔꯦ ꯃꯩꯔꯥꯕ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯁꯨ ꯅꯣꯡꯃ ꯐꯥꯗꯣꯛ ꯆꯠꯂꯨꯒꯦ ꯑꯩ ꯆꯪꯂꯨꯈꯤꯒꯦ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯩꯔꯥꯕ ꯖꯣꯏ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯁꯤꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯈꯪꯗ꯭ꯔꯦꯗ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯁꯥ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯗꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯇꯧꯗꯧꯔꯤꯁꯦ ꯊꯣꯏꯕꯤ ꯑꯩꯕꯨ ꯆꯪꯉꯁꯤꯔꯅꯦ ꯏꯃꯨꯡꯁꯤꯗ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯈꯤꯕ ꯑꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯅ ꯆꯪꯕꯗ ꯐꯅ ꯇꯧꯔꯛꯂꯣꯏ ꯑꯩ ꯈꯪꯉꯤ ꯒꯦꯠ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯆꯪꯕꯗꯤ ꯉꯝꯗ ꯃꯊꯃꯣꯏꯗ ꯆꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯔꯤ ꯊꯣꯏꯕꯤ ꯗꯥ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯗꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯗꯥ ꯑꯩꯒꯤ ꯗꯥꯏꯔꯤꯁꯦ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯁꯤꯟꯅꯔꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯄꯅꯦ ꯅꯍꯥꯛꯅ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯑꯩ ꯆꯠꯂꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯗꯥ ꯅꯪ ꯑꯩꯕꯨ ꯀꯥꯎꯔꯕ꯭ꯔꯥ ꯃꯤꯀꯨꯞ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯐꯔꯦ ꯀꯥꯎꯔꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯗꯕꯗꯤ ꯅꯠꯇꯦꯀꯣ ꯗꯥ ꯑꯩ ꯆꯠꯂꯒꯦ ꯀꯞꯇꯨꯅ ꯒꯥꯔꯤ ꯀꯥꯈꯠꯇꯨꯅ ꯊꯧꯗꯨꯅ ꯆꯠꯈꯤ ꯁꯣꯝꯗꯅ ꯅꯨꯃꯤꯠ ꯇꯥꯔꯦ ꯃꯝꯂꯕ ꯃꯇꯝꯅꯤ ꯊꯥꯖ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯉꯁꯥꯏ ꯀꯣꯂꯦꯖ ꯇꯥꯛꯂꯛꯄ ꯑꯗꯨ ꯑꯣꯔꯥꯏꯗꯨꯅ ꯂꯩꯔꯔꯤ ꯊꯥꯖ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯔꯤ ꯀꯥꯡ ꯑꯃꯅ ꯆꯤꯛꯂꯛꯏ ꯊꯥꯖ ꯑꯌꯣ ꯅꯥꯏꯍꯦ ꯑꯁ ꯀꯔꯤ ꯀꯥꯡꯅꯣ ꯃꯣꯏ ꯗꯦꯜꯂꯤꯁꯤꯁꯨ ꯀꯥꯡ ꯂꯩꯕ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯋꯥꯅꯦ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯩ ꯅꯪꯒꯤ ꯃꯤꯡꯗꯨ ꯀꯔꯤꯑꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯊꯥꯖ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯃꯃꯥꯏ ꯈꯪꯅꯣ ꯅꯣꯡꯈꯠꯂꯛꯏ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯀꯅꯥꯅꯣ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯊꯥꯖ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯧꯊꯩ ꯀꯥꯡ ꯆꯤꯛꯄꯒꯤ ꯍꯥꯒꯠꯆꯕ ꯍꯣꯠꯂꯤ ꯃꯈꯣꯡꯗ ꯈꯪꯍꯧꯗꯅ ꯐꯤꯒꯨꯝꯕ ꯑꯃꯅ ꯍꯨꯝꯃꯛꯏ ꯊꯥꯖ ꯈꯪꯍꯧ ꯍꯧꯒꯠꯂꯤ ꯀꯅꯥꯅꯣ ꯅꯍꯥꯛ ꯀꯅꯥꯅꯣ ꯆꯞ ꯂꯦꯞꯄꯤ ꯇꯧꯔꯝꯕ ꯃꯇꯧ ꯑꯗꯣ ꯊꯥꯖ ꯀꯤꯕ ꯈꯪꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯊꯥꯖ ꯂꯥꯏꯔꯤꯛꯀ ꯄꯥꯔꯔꯣꯏꯗ ꯑꯝꯇ
ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯂꯥꯏꯗꯨꯛ ꯊꯥꯅꯅꯕ ꯊꯣꯛꯂꯛꯏ ꯃꯄꯥꯟꯗ꯫ ꯑꯁ ꯄꯨꯡꯁꯤꯗꯤ ꯌꯧꯔꯕꯖꯥꯠꯅꯤꯅꯦ ꯇꯧꯔꯤꯕꯁꯤꯗꯤ꯫ ꯗꯥꯗꯨꯁꯨ ꯀꯌꯥꯝ ꯊꯤꯅ ꯃꯤꯅ ꯐꯨꯔꯛꯑꯕꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦꯕ ꯇꯧꯔꯤꯁꯦ꯫ ꯊꯥꯖ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯤ꯫ ꯕꯥꯔꯇꯤꯟ ꯑꯗꯨ ꯊꯥꯗꯒꯦ ꯇꯧꯕꯗ ꯃꯥꯒꯤ ꯃꯅꯤꯡꯗ ꯃꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯅꯣꯛꯃꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯤꯕꯅꯗꯤ ꯂꯣꯏꯔꯦ ꯂꯦꯝ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯊꯥꯖ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯂꯦꯝꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯃꯥꯅ ꯆꯠꯄ ꯈꯨꯗꯤꯡꯃꯛ ꯃꯇꯨꯡꯗ ꯃꯤ ꯏꯟꯅꯕꯒꯤ ꯁꯥꯋꯣꯝ ꯐꯪꯏ ꯃꯉꯣꯟꯗ꯫ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯊꯥꯖ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯪꯂꯦ ꯏꯃꯨꯡ ꯑꯁꯤꯗ꯫ ꯂꯩꯅꯤꯡꯊꯧꯒꯤ ꯀꯥ ꯑꯗꯣ ꯊꯣꯡ ꯍꯥꯡꯗꯣꯛꯏ꯫ ꯂꯥꯏꯠ ꯑꯣꯟ ꯇꯧꯏ꯫ ꯊꯥꯖ ꯂꯩꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯋꯥꯏ ꯇꯩꯔꯦ ꯐꯖꯅ ꯑꯗꯨꯒ ꯂꯥꯏꯗꯨꯛ ꯊꯥꯔꯝꯂꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯗꯅ ꯊꯣꯛꯂꯛꯏ ꯃꯄꯥꯟꯗ꯫ ꯁꯨꯃꯥꯡꯗ ꯕꯥꯔꯇꯤꯟ ꯑꯗꯨ ꯊꯅꯝꯂꯒ ꯃꯊꯛꯇ ꯀꯥꯔꯛꯏ꯫ ꯑꯩꯗꯤ ꯊꯣꯡ ꯂꯣꯜꯂꯝꯗ꯭ꯔꯦꯗꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯂꯥꯛꯏ ꯂꯩꯅꯤꯡꯊꯧꯒꯤ ꯀꯥ ꯇꯝꯅ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯕꯨ ꯂꯣꯜꯂꯝꯕ꯭ꯔꯅꯦ? ꯌꯨꯝ ꯑꯁꯤꯕꯨ ꯈꯪꯗ꯭ꯔꯦꯗ ꯑꯝꯇ꯫ ꯃꯀꯣꯛꯇ ꯃꯈꯨꯠꯅ ꯀꯣꯛ ꯊꯥꯖꯩ꯫ ꯊꯥꯖ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯏ ꯑꯃꯨꯛ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯃꯈꯥ ꯄꯥꯖꯩ꯫ ꯃꯩꯔꯥꯕꯅ ꯄꯤꯔꯛꯈꯤꯕ ꯗꯥꯏꯔꯤ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯎꯄꯨꯗ ꯐꯖꯅ ꯁꯤꯠ ꯅꯥꯟꯅ ꯌꯥꯎꯔꯤꯕ ꯗꯥꯏꯔꯤ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯇꯞꯅ꯫ ꯀꯅꯥꯒꯤ ꯗꯥꯏꯔꯤ ꯑꯣꯏꯖꯥꯠꯅꯣ? ꯗꯥꯒꯤ ꯗꯥꯏꯔꯤ ꯑꯣꯏꯖꯥꯠꯂꯣ? ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒꯨꯝꯕ? ꯑꯩꯕꯨ ꯄꯥꯔꯁꯤꯔꯅꯦ? ꯆꯥꯛꯇꯤ ꯊꯣꯡꯗ꯭ꯔꯤ꯫ ꯐꯔꯦ ꯉꯥꯏꯍꯥꯛꯇꯪ ꯄꯥꯎ ꯍꯥꯏꯕꯅꯦ ꯄꯥꯊꯣꯛꯀꯦ꯫ ꯗꯥꯏꯔꯤ ꯑꯍꯥꯟꯕ ꯂꯩꯃꯥꯏ ꯐꯥꯛꯏ꯫ ꯐꯖꯔꯕ ꯈꯨꯏꯗ ꯃꯌꯦꯛ ꯂꯥꯅ ꯊꯥꯔꯔꯤ꯫ ꯊꯥꯔꯤꯕ ꯑꯗꯨ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯏꯅ ꯃꯨꯛ ꯑꯣꯏꯗꯨꯅ ꯊꯥꯔꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯔꯤꯕ ꯃꯌꯦꯛ ꯑꯗꯨꯅ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯂꯤꯂꯤ꯫